바로 헬ꯂꯕꯅꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯍꯥ ꯅꯄꯥꯗꯤ ꯌꯦꯡꯉꯤꯔꯣ ꯎꯕ꯭ꯔꯣ ꯎꯕ꯭ꯔꯣ ꯁꯦ ꯑꯣ ꯎꯏꯌꯦ ꯑꯣ ꯅꯪ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦꯕ ꯇꯨꯝꯗꯗꯅ ꯍꯥ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯅ ꯈꯨꯠꯁꯤꯅ ꯀꯥꯏꯗꯅꯣ ꯅꯤꯊꯨꯔꯤꯁꯦ ꯍꯥ ꯀꯞꯄꯗ ꯈꯪꯒꯥꯎ ꯇꯥꯕꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯏꯗꯤ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯅ ꯄꯥꯡꯖꯒꯗꯧꯔꯤꯕ ꯃꯇꯦꯡꯁꯦ ꯀꯩꯁꯨ ꯌꯥꯝꯕꯗꯤ ꯑꯣꯏꯗꯦ ꯌꯥꯝꯗ ꯇꯥꯔꯒꯁꯨ ꯄꯤꯅꯤꯡꯃꯟꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯃꯟꯕꯒꯤ ꯇꯧꯖꯕꯅꯦ ꯃꯌꯥꯝꯅ ꯁꯨꯡꯗꯣꯛꯅꯕ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩꯁꯦ ꯊꯤꯟꯕ ꯆꯠ ꯇꯥꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯐꯣꯇꯣꯅꯆꯤꯡꯕ ꯑꯝꯇ ꯃꯐꯝꯗꯨꯗ ꯅꯝꯖꯔꯣꯏ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯩꯒꯤ ꯉꯝꯖꯕ ꯑꯗꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀꯨꯝꯕ ꯃꯇꯦꯡ ꯇꯧꯖꯈꯤꯕ ꯃꯇꯝꯗ ꯑꯩ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯑꯝꯇ ꯂꯧꯖꯈꯤꯗꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯂꯧꯖꯔꯣꯏꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯕꯥꯔꯗꯦꯁꯦ ꯗꯤꯁꯦꯝꯕꯔꯒꯤ 24ꯅꯦꯕꯀꯣ 24 ꯑꯣꯏꯕꯁꯤꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯦꯃꯦꯟꯁꯤꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯦꯠ 21ꯗꯒꯤꯅ 26 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑꯦꯕ ꯂꯧꯊꯣꯛꯄꯁꯤꯗ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯕꯥꯔꯗꯦꯒ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯊꯣꯛꯄꯒ ꯃꯄꯥꯁꯨ ꯆꯥꯟꯅꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯥꯡꯒꯦꯅ ꯁꯨꯝ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯦ ꯃꯐꯝ ꯑꯅꯤꯅꯦ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯃꯐꯝ ꯑꯅꯤ ꯈꯜꯂꯛꯄꯁꯦ ꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯃꯦꯁꯦꯖꯁꯦ ꯍꯟꯖꯤꯟ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯀꯣ ꯃꯦꯁꯦꯖꯇꯣ ꯍꯟꯕꯤꯔꯛꯇ꯭ꯔꯦ ꯊꯕꯛ ꯆꯤꯟꯕꯅꯅꯤ ꯈꯪꯗ꯭ꯔꯦ ꯑꯃꯅꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯎ ꯐꯥꯎꯅꯖꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯗꯨꯒꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯃꯣꯏꯁꯦ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯌꯥ ꯑꯃ ꯃꯌꯨꯝ ꯃꯀꯩ ꯋꯥꯡꯅ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯥꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯗꯤ ꯇꯧꯔꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯒꯣꯕꯔꯃꯦꯟ ꯏꯝꯄ꯭ꯂꯣꯏꯗꯤ ꯇꯧꯍꯧꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯏꯔꯝꯕ ꯁꯤꯟꯐꯝ ꯑꯩꯒꯤ ꯃꯥꯟ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯧꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯒꯤꯈꯜꯂꯒ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯉꯝꯖꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯄꯤꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯦꯅ ꯈꯜꯂꯁꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯃꯥꯁꯨ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯁ꯭ꯄꯦꯛ ꯎꯞꯄꯤ ꯃꯔꯝꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯣꯁ ꯑꯗꯨꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯎꯞꯆꯕ नचदे ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯑꯉꯥꯡ ꯌꯥꯎ ꯐꯪꯕꯗꯒꯤꯀꯣ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯍꯤꯡ ꯈꯔ ꯀꯞꯇꯅ ꯈꯣꯠꯇꯅ ꯅꯤꯡꯉꯥꯏ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯇꯨꯝꯕ ꯆꯥꯕꯁꯦ ꯃꯇꯝ ꯈꯔ ꯅꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯃꯤꯠꯁꯦ ꯀꯌꯥ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯄꯦꯛꯁꯦ ꯎꯞꯆꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯌꯥꯝꯕꯗꯤ ꯅꯠꯆꯗꯦ ꯃꯌꯥꯝꯅ ꯇꯧꯕꯤꯒꯅꯨ ꯅꯣꯛꯅꯕꯤꯒꯅꯨ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯦꯖꯦꯛ ꯁꯤꯃꯒ ꯍꯥꯞꯄꯦ ꯀ꯭ꯔꯦꯖꯦꯛꯁꯤꯅ ꯁꯨꯝ ꯑꯍꯜ ꯂꯃꯟ ꯀꯩꯀꯥ ꯁꯨꯝ ꯂꯩꯔꯝꯃꯁꯨ ꯁꯨꯝ ꯆꯥꯒꯨꯝꯕ ꯊꯛꯄ ꯈꯣꯠꯄꯗ ꯆꯥꯔꯁꯨꯅ ꯁꯨꯝ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯉꯥ ꯀꯧꯇꯥꯁꯦ ꯀꯩꯅꯣ ꯑꯃꯒ ꯂꯧꯔꯦ ꯁꯦꯠ ꯑꯃꯒ ꯂꯧꯔꯦ ꯍꯋꯥꯏꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕꯗ꯭ꯔꯥ ꯈꯪꯗꯦ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯋꯥꯏ ꯀꯥꯡꯇꯛꯁꯤꯒ ꯀꯩꯅꯣꯁꯤꯒ ꯃꯪꯒꯟꯁꯤꯒ KG ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯅꯦꯕꯀꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯅ ꯆꯠꯇ꯭ꯔꯤꯕ ꯃꯐꯝꯁꯦ ꯍꯥꯟꯅꯗꯤ 2 ꯆꯠꯀꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯑꯃꯗꯤ ꯃꯣꯏ ꯊꯕꯛ ꯆꯤꯟꯕꯗꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩꯅ ꯄꯥꯎ ꯐꯥꯎꯕ ꯃꯇꯝꯗ ꯔꯤꯄ꯭ꯂꯥꯏ ꯁꯨꯡꯄꯤ ꯄꯤꯕꯤꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯆꯒꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯊꯨꯝꯌꯥꯛꯄꯤꯅꯦꯕꯀꯣ ꯊꯨꯝꯌꯥꯛꯄꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯉꯥ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯁꯤꯅꯤ ꯄꯥꯝꯃꯦ ꯁꯤ ꯌꯥꯎꯔꯗꯤ ꯑꯩ ꯑꯗꯨꯝ ꯏꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯛ ꯂꯣꯏꯁꯤꯟꯕ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯃꯟꯕꯒꯤ ꯍꯥꯞꯆꯕꯅꯤ ꯁꯤꯁꯤꯗꯤ ꯉꯥꯔꯤ ꯄꯦꯀꯦꯠ 3 ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯁꯨꯝ ꯃꯆꯤꯠ ꯈꯔ ꯑꯗꯨꯅꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯊꯥꯎ ꯕꯣꯇꯜ
ꯇꯥꯔꯛꯄꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ, ꯃꯌꯥꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ. ꯍꯟꯗꯛꯀꯤꯗꯤ ꯁꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ. ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯗꯨꯝ ꯁꯤꯟꯐꯝꯁꯦ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ, ꯑꯗꯨꯒ ꯁꯤꯟꯐꯝꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯑꯗꯨ ꯍꯥꯏꯗꯤ ꯑꯆꯤꯟ ꯑꯀꯣꯝ ꯌꯦꯡꯅꯔꯒ ꯁꯤꯗ ꯆꯠꯁꯤ ꯈꯣꯠꯁꯤ, ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ 9-10 ꯂꯩꯔ ꯆꯠꯁꯤ, ꯅꯨꯃꯤꯠ 4-5 ꯂꯩꯔ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ, ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯌꯥꯝ ꯃꯤꯠꯀꯁꯦ ꯄꯥꯡ